Chanu Henbi Chaurel amadi lembi ki ahanba phangjaba machanupini. Chanu Henbi pokpa kuidringai lembi layong khangdaba laina amana naduna taibangpal ase thadokhi. Lembi laikhidraba matung Chaurel ngau chatnakhi. Chanu Henbi ki khallaga memicha bu yum aduda purakhi. Matam kharadi memicha Chanu Henbi bu luna nushina taurami. Chahi olakpada memicha gi so machanupi ama phangjakhi. Madudagi memichana Chanu Henbi bu tathi tawoina tawbiba horakhi. Chaurel gi mamangdadi luna tawba sarami aduga Chaurel na thabak chatkhibaga memichana Chanu Henbi bu imungi thabak pumba tawhalami. Chanu Henbi gi mahai masing tambaso memichana tokhalami. Asumna Chanu Henbi su laisabi pharakle. Chanu Henbi aduki matik phazarami masak phazaba khakta nattana mabuk mapau so yamna pharami. Khungi mi singna so mabu yamna nushibirami. Adubo memichagi machanupi tamnadi yamna suthirami. Kuchu so maitan gumna murami. Tamna masak thiba khakta nattana mabukshu yamna phatlamde. Mama macha changduna Chanu Henbi otpa naiba kaya ama tawbirami. Chanu Henbi gi phazaba masak ubada mama machana yamna kalaami. Chaurel di macha anibo chap manana nushirami. Matam khara Chaurel yum thadoktuna atopa leibakta thabak suba chatlami. Chaurel hek chatkhibaga memichagi miot minai su henkalai. Memicha imungdagi Chanu Henbi bu kautuna mapalomda tholai. Chanu Henbi phi suduna lairibadu ubada memicha makhwang metuna magi saptra du tawrai. Hey, minai nubi, karino, nangna tawribadu ba? Isingdo nama asibaduna laklaga honbini na nungai na phi suribani ne. Chanu Henbi mama tonda yengduna tapna haijarai. Ima, turel da chalaga subada numit chap yung basida nungai te haiduna sita subane. Memicha manakta lairamba chai ama lauduna Chanu Henbi bu phurami. Karigi numit chap yung ba? Ha, nathibong bora bora charaga. Ase haiduna Chanu Henbi bu chaifam naina phubirami. Chanu Henbi mama tona fubudo naraduna kapjarami. Ima, nai, aibu phubigano. Ai matung tawjararoye. Chanu Henbi na kap tuna haijarai. Tamna imungdagi hakam wawa chanduna thoraklaga ngakta tumbasida khatta khane. Memicha tamna da yengduna ichagi tumba kairabro. Masi punamakse masigi minai nubi asina thokhanbani. Nongmata aigi ichase pothaba phangjadrabani. Chalo chalo tumuro icha waramani. Tamna Chanu Henbi da mamitto khana yengduna imungda changki. Chanu Henbi kaptuna lairi. Memicha Chanu Henbi da yengduna hey minai nubi swaida sutsa tawshinagano. Laikai na taraga aibu mama poktabini haiduna haina hange haibro. Chalo aikhoi na chabagi konsingdo phengdokju chalo. Ase hairaga imungda murum sonduna changki. Chanu Henbi su phi subudu loishinduna mama tonga manaw nupigana charambagi chairiba sing adu loishilami. Chanu Henbi kon singdu puthokduna fenglami. Kon phengba adu su loiraduna magi kada jangaktuna pothagi haiduna hek tawbaga memichana kaurai. Chanu Henbi mamaton gi manakta changrai. Imaton kai haike? Hore numidangi ne chak thongnaba sing laitabani. Umangda chalaga sing thirujo. Hoi maton. Chanu Henbi su thokre. Chanu Henbi na thokibaga yengduna machindo paithoktuna. Masida sikrabadi aise wai ama hek sangadabani. Chanu Henbi mayumdagi thoraktuna umanglomda lai. Upang aduso yamna sui mi pakna changnade. Tamthiba sa kai kaya amaso umang aduda lai. Chanu Henbi umang aduda changlakpada moigi khulgi mi khara thengnarami. Chanu Henbi ubada Chanu Henbi nangdi kadaidano? Kaka umangda singthiruge tawbane. Haima nangbu nathanta lairo. Hoi kaka ai thanta lakpane. Mi amaga lakminaba yadro nangbo. Nangi singdo swai anakpasidagi thiro. Umangi asukpa mafam ama laibado adudadi changlurano. Hoi kaka. Chanu Henbi changkhre nupasing aduso kumkhre. Nupasing ado
ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯥꯗ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯠꯇ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯕꯗ ꯆꯅꯨꯍꯦꯟꯕꯤꯁꯦ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯌꯦꯅ ꯍꯥꯏꯅꯦ꯫ ꯊꯤꯅ ꯇꯧꯕ ꯍꯥꯏꯕꯕꯨ ꯌꯥꯝ ꯊꯤꯅꯅꯤ ꯇꯧꯔꯤꯁꯦ꯫ ꯆꯥꯛ ꯄꯤꯖꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ, ꯐꯨꯁꯨ ꯑꯗꯨꯝ ꯐꯨꯕꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯅꯅꯦ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯊꯤꯁꯨ ꯊꯤꯈ꯭ꯔꯦꯍꯦ, ꯀꯨꯆꯨꯅꯒ ꯃꯨꯔꯦ, ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨꯍꯦꯟꯕꯤ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯑꯀꯪꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ꯫ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯕꯣ ꯑꯀꯪꯕꯁꯨ ꯊꯤꯕ ꯐꯪꯗꯦ꯫ ꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯔꯅꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯕꯗꯤ ꯁꯤꯡ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯤ ꯆꯪꯅꯗꯕꯅꯤꯅ ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯁꯤꯔꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩ꯫ ꯃꯃꯥꯇꯣꯟꯅ ꯐꯨꯅꯤ ꯀꯤꯕꯗꯒꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯁꯣꯡꯕ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯆꯅꯨꯍꯦꯟꯕꯤ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯂꯪꯖꯥ ꯀ꯭ꯋꯥꯛꯁꯤꯡꯅ ꯍꯧꯅ ꯈꯣꯡꯂꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯎꯖꯥꯎ ꯑꯃ ꯎꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯀꯪꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗꯨ ꯊꯦꯛꯂꯒ ꯈꯨꯜꯂꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯂꯥꯝꯗꯨꯅ ꯊꯦꯛꯂꯤ꯫ ꯎ ꯃꯁꯥ ꯑꯃ ꯇꯦꯛꯄꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯡ ꯑꯁꯦ ꯊꯦꯛꯄꯤꯒꯅꯨ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯑꯃꯨꯛ ꯃꯈꯨꯠꯅ ꯊꯦꯛꯏ, ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯁꯦ ꯊꯨꯗꯦꯛꯄꯤꯒꯅꯨ꯫ ꯆꯅꯨꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯈꯪꯂꯦ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯎꯖꯥꯎ ꯑꯗꯨꯅꯅꯤ ꯍꯥꯏꯕ꯫ ꯆꯅꯨꯍꯦꯟꯕꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ, ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯉꯛꯅ ꯎꯖꯥꯎ ꯑꯗꯨꯗ ꯌꯦꯡꯂꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯎꯖꯥꯎ ꯑꯗꯨ ꯃꯃꯤꯠ, ꯃꯆꯤꯟ, ꯃꯅꯥꯇꯣꯟ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯤꯅ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯆꯅꯨꯍꯦꯟꯕꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯇꯣꯟꯅ ꯁꯤꯡ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯁꯥꯏꯑꯣꯟ ꯇꯧꯕ ꯎꯖꯥꯎꯅꯣ? ꯎꯅ ꯋꯥ ꯉꯥꯡꯕ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯁꯦ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯅꯥꯔ ꯂꯨꯄꯥꯔ ꯑꯩꯉꯣꯟꯗ ꯅꯤꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯆꯅꯨꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯀꯤꯕ ꯈꯔ ꯐꯔꯝꯃꯤ꯫ ꯑꯩꯅ ꯁꯤꯡ ꯄꯨꯗꯅ ꯆꯠꯂꯕꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤ꯫ ꯁꯤꯡ ꯑꯣꯏꯅ ꯄꯤꯕꯤꯌꯣ꯫ ꯎꯖꯥꯎ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯎꯁꯥ ꯑꯃ ꯊꯦꯛꯎ, ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯤꯡꯉꯨ꯫ ꯅꯪꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯅꯪꯒꯤ ꯅꯤꯡꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯍꯦꯟꯕꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯎꯁꯥ ꯃꯆꯥ ꯑꯃ ꯊꯦꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯎꯗ꯭ꯔꯤꯉꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯁꯤꯡ ꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯆꯥꯎꯔꯕ ꯁꯤꯡ ꯃꯄꯨꯟ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯁꯤꯡ ꯃꯄꯨꯟ ꯑꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯡꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯎꯁꯥ ꯑꯗꯨꯗ ꯃꯃꯥꯇꯣꯟꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯇꯥꯝꯅꯥ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯃꯦꯃꯤꯆꯥꯁꯨ ꯃꯆꯥꯅꯨꯄꯤ ꯇꯥꯝꯅꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯕꯣ? ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯁꯤꯡꯖꯨꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯤ꯫ ꯏꯆꯦꯗ ꯍꯥꯏꯔꯒ ꯑꯩꯒꯤ ꯆꯥꯅꯕ ꯁꯤꯡꯖꯨ ꯁꯨꯍꯜꯂꯣ꯫ ꯍꯣꯏ, ꯏꯃꯥ ꯁꯨꯍꯟꯒꯦ꯫ ꯃꯦꯃꯤꯆꯥ ꯆꯅꯨꯍꯦꯟꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ, ꯑꯣ ꯆꯅꯨꯍꯦꯟꯕꯤ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯅꯦꯍꯦ? ꯆꯅꯨꯍꯦꯟꯕꯤꯁꯨ ꯃꯃꯥꯇꯣꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯍꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯗꯣ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗꯕꯔꯣ?
ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯂꯨꯕꯅꯤ ꯏꯃꯥꯇꯣꯟ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯟꯁꯥꯡ ꯍꯦꯛꯎ ꯍꯥꯏꯒꯦ? ꯍꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤ. ꯁꯤꯡꯖꯨ ꯍꯥꯎꯅꯁꯨ. ꯍꯣꯏ ꯏꯃꯥꯇꯣꯟ. ꯆꯅꯨꯍꯦꯟꯕꯤ ꯆꯠꯀꯦ ꯇꯧꯏ. ꯃꯦꯃꯤꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯦ, ꯑꯗꯨꯒ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯆꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯔꯧ ꯑꯃꯠꯇ ꯂꯩꯇꯕꯅꯤ. ꯆꯅꯨꯍꯦꯟꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯆꯥꯅꯅꯕ ꯁꯤꯡꯖꯨ ꯁꯨꯔꯝꯃꯤ. ꯇꯝꯅꯥꯗꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯗꯨꯅ ꯈꯨꯖꯤꯟ ꯐꯦꯡꯂꯤ. ꯆꯅꯨꯍꯦꯟꯕꯤ ꯁꯤꯡꯖු ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯄꯤꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤꯅ ꯁꯨꯕ ꯁꯤꯡꯖꯨꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯎꯅ ꯆꯥꯔꯤ. ꯆꯅꯨꯍꯦꯟꯕꯤꯕꯨꯗꯤ ꯄꯤꯖꯔꯝꯗꯦ. ꯃꯦꯃꯤꯆꯥ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯆꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ? ꯏꯃꯥꯇꯣꯟ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯉꯥꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯒꯦ. ꯀꯔꯤꯒꯤ ꯅꯨꯃꯤꯠ ꯇꯥꯕꯅꯣ? ꯅꯪꯉꯣꯟꯗ ꯉꯁꯥꯏꯗ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯨꯆꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯐꯥꯔꯛꯇ꯭ꯔꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ. ꯆꯅꯨꯍꯦꯟꯕꯤꯁꯨ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯁꯤꯜꯂꯛꯂꯤ. ꯍꯤ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯡ ꯊꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯅꯨꯍꯦꯟꯕꯤ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯄꯗ ꯉꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ. ꯆꯅꯨꯍꯦꯟꯕꯤ ꯑꯃꯨꯛꯀꯁꯨ ꯂꯥꯡ ꯑꯗꯨ ꯊꯥꯗꯩ, ꯑꯗꯨꯕꯨ ꯉꯥꯗꯤ ꯑꯃꯠꯇ ꯐꯥꯔꯝꯗꯦ. ꯉꯁꯤꯗꯤ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ. ꯉꯥ ꯄꯨꯗꯅ ꯆꯠꯂꯕꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯡꯂꯒꯅꯤ. ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯉꯥꯗꯤ ꯐꯥꯗꯕ ꯌꯥꯗꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯡ ꯑꯗꯨ ꯊꯥꯗꯔꯝꯃꯤ. ꯍꯟꯗꯛꯇꯤ ꯆꯅꯨꯍꯦꯟꯕꯤ ꯂꯥꯡꯗꯨ ꯆꯤꯡꯈꯠꯄꯗ ꯉꯥ ꯑꯃ ꯌꯥꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤ ꯍꯔꯥꯎꯔꯝꯃꯤ. ꯂꯥꯡ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ. ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯅꯨꯍꯦꯟꯕꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯦꯃꯤꯆꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯆꯅꯨꯍꯦꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯩ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯇꯣꯟꯕꯨ ꯀꯤꯅ ꯌꯦꯡꯗꯨꯅ, ꯏꯃꯥꯇꯣꯟ, ꯉꯁꯤꯗꯤ ꯂꯥꯡꯗ ꯉꯥ ꯊꯨꯗꯦ, ꯑꯗꯨꯅ ꯊꯦꯡꯈꯤꯕꯅꯦ. ꯈꯪꯉꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯋꯥꯊꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥꯗꯤ ꯀꯗꯥꯏꯅꯣ? ꯆꯅꯨꯍꯦꯟꯕꯤ ꯃꯥꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ. ꯃꯦꯃꯤꯆꯥ ꯉꯥ ꯑꯗꯨ ꯌꯦꯡꯗꯨꯅ, ꯉꯁꯥꯏꯗꯒꯤ ꯆꯠꯈ꯭ꯔꯒ ꯉꯥꯁꯤ ꯈꯛ ꯐꯥꯔꯛꯄ. ꯏꯃꯥꯇꯣꯟ, ꯉꯁꯤꯗꯤ ꯉꯥ ꯐꯥꯗꯦ. ꯐꯥꯔꯣꯏ. ꯀꯥꯏꯗꯩ ꯐꯥꯔꯅꯤꯒꯦ? ꯃꯤ ꯋꯥ ꯉꯥꯡꯅ ꯂꯩꯔꯨꯔꯒ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯁꯤꯕꯨ. ꯍꯥꯏ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯆꯣ, ꯆꯠꯂꯣ. ꯆꯅꯨꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯇ, ꯍꯣꯏ ꯃꯥ, ꯑꯩ ꯊꯣꯡꯉꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯍꯦꯟꯕꯤ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯃꯦꯃꯤꯆꯥꯅ, ꯍꯦ, ꯉꯥꯏꯈꯣ, ꯉꯥꯗꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯨ. ꯆꯅꯨꯍꯦꯟꯕꯤ ꯉꯥꯗꯨ ꯁꯦꯝꯅꯅꯕ ꯇꯧꯔꯝꯃꯤ. ꯉꯥ ꯁꯦꯝꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯪꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ. ꯆꯅꯨꯍꯦꯟꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯦꯃꯤꯆꯥꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ. ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯏꯃꯥꯇꯣꯟ. ꯊꯤꯔꯝꯃꯣ, ꯂꯥꯛꯑꯒꯦ. ꯍꯣꯏ ꯏꯃꯥꯇꯣꯟ. ꯆꯅꯨꯍꯦꯟꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥ ꯃꯆꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯏ. ꯇꯝꯅ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛꯇꯨꯗ ꯆꯨꯞ ꯂꯨꯞꯇꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ. ꯆꯅꯨꯍꯦꯟꯕꯤꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯄꯤꯖꯔꯝꯃꯤ. ꯂꯦꯝꯗꯕ ꯅꯨꯃꯤꯠꯇꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯅꯣꯡꯃꯇ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯝꯗꯦ. ꯃꯃꯥ ꯃꯆꯥꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯆꯥꯊꯣꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯆꯨꯞ ꯂꯨꯞꯇꯨꯅ ꯍꯧꯒꯠꯇꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯇꯣꯟꯒ ꯇꯝꯅꯥꯒꯅ ꯂꯦꯝꯂꯝꯕ ꯆꯥꯛ ꯈꯔ ꯑꯗꯨ ꯆꯥꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯗꯨꯅ ꯃꯅꯤꯡꯗ ꯀꯣꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ. ꯊꯥꯁꯤꯒ ꯑꯣꯏꯕꯅ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ. ꯀꯦꯟꯗꯜ ꯃꯆꯥ ꯑꯃ ꯊꯥꯟꯗꯨꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯂꯤ. ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯀꯣꯟꯁꯤꯡꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯗꯨꯅ ꯇꯨꯝꯂꯝꯃꯤ. ꯋꯥꯔꯨꯕꯒ ꯀꯔꯤꯒ ꯆꯅꯨꯍꯦꯟꯕꯤ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ. ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ. ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯁꯅꯥ ꯄꯥꯎ ꯆꯦꯜꯂꯝꯃꯤ. ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅ ꯑꯄꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯈꯟꯒꯗꯧꯔꯤ.
ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯄꯥꯎꯖꯦꯜꯗꯣ ꯃꯦꯃꯤꯆꯥ ꯃꯃꯥ ꯃꯆꯥꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯄꯗ ꯁꯦꯠꯅ ꯆꯥꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯈꯟꯇꯣꯛꯇꯨꯅ ꯊꯝꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯏꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯗꯤ ꯀꯦꯕꯕꯨ ꯍꯧꯈ꯭ꯔꯦ꯫ ꯃꯦꯃꯤꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯝꯅꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯑꯩꯁꯦ ꯐꯖꯕ꯭ꯔꯥ?" "ꯐꯖꯩ꯫ ꯍꯌꯦꯡꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗꯣ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯦ." ꯇꯝꯅꯥ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯊꯦꯛꯂꯛꯄ ꯎꯁꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯈꯨꯠꯇꯨꯅꯁꯨ ꯅꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯃꯤꯆꯥꯅ ꯀꯧꯔꯛꯏ꯫ ꯆꯅꯨꯂꯦꯟꯕꯤ ꯎꯁꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯊꯝꯂꯝꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ?" "ꯅꯪꯁꯦ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯅꯁꯥꯅ ꯈꯪꯅ ꯇꯧꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ." "ꯏꯃꯥꯇꯣꯟ, ꯆꯠꯂꯣ, ꯏꯆꯥꯅꯨꯄꯤ ꯇꯝꯅꯥꯅ ꯏꯔꯨꯖꯅꯕ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯣꯜꯂꯨꯆꯣ꯫ ꯍꯜꯂꯛꯂꯒꯅꯦ ꯏꯁꯤꯡ ꯑꯃꯨꯛ ꯂꯨꯝꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥꯇꯣꯟ." ꯆꯅꯨꯍꯦꯟꯕꯤ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯀꯞꯂꯤ꯫ "ꯏꯃꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯋꯥꯔꯦ." ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ, "ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ?" ꯆꯅꯨꯍꯦꯟꯕꯤ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯩꯁꯨ ꯇꯧꯗꯦ." ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅꯤ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯆꯅꯨꯍꯦꯟꯕꯤ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯈꯪꯂꯦ ꯅꯨꯄꯥ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅꯤ ꯍꯥꯏꯕ꯫ ꯄꯣꯏꯔꯩꯉꯥꯟꯕꯗꯤ ꯆꯅꯨꯍꯦꯟꯕꯤ ꯎꯕꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, "ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" ꯆꯅꯨꯍꯦꯟꯕꯤ ꯇꯞꯅ, "ꯆꯅꯨꯍꯦꯟꯕꯤ ꯀꯧꯏ ꯔꯥꯖꯀꯨꯃꯥꯔ." ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯥꯝ ꯐꯖꯩ. ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯟꯅꯩ." ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, "ꯆꯅꯨꯍꯦꯟꯕꯤ, ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯌꯨ. ꯅꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯗꯨ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯦꯃꯤꯆꯥ ꯁꯥꯎꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯅꯨꯍꯦꯟꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ "ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ. ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏ?" ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯇꯣꯟꯅ ꯐꯨꯔꯤꯕ ꯑꯗꯨ ꯅꯥꯔꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ. ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ." ꯆꯅꯨꯍꯦꯟꯕꯤ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯃꯃꯥꯇꯣꯟꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯦꯟꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯦꯃꯤꯆꯥ ꯁꯥꯎꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤ, "ꯅꯪꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ. ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ. ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯃꯥ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦꯗꯅ. ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯐꯨꯔꯤ꯫ ꯇꯝꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, "ꯀꯩꯅꯣ, ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯗ꯭ꯔꯤꯕꯣ?" ꯃꯦꯃꯤꯆꯥ ꯆꯅꯨꯍꯦꯟꯕꯤꯕꯨ ꯐꯨꯕ ꯂꯦꯞꯇꯨꯅ, "ꯂꯨꯝꯃꯒꯦ. ꯍꯥꯏ, ꯃꯤꯅꯥꯏ ꯅꯨꯕꯤ, ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯂꯨꯝꯕ ꯆꯠꯂꯣ. ꯀꯨꯏꯕ ꯌꯥꯔꯣꯏ." ꯆꯅꯨꯍꯦꯟꯕꯤ ꯃꯃꯥꯇꯣꯟꯅ ꯐꯨꯕꯒꯤ ꯂꯣꯏꯅ ꯄꯣꯝꯂꯝꯃꯤ꯫ ꯆꯅꯨꯍꯦꯟꯕꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯀꯩꯅꯥ ꯈꯟꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ
ꯀꯦꯅꯔꯤ ꯃꯦꯃꯤꯆꯥ ꯃꯃꯥ ꯃꯆꯥꯁꯨ ꯀꯦꯔꯤ ꯇꯝꯅ ꯀꯦꯔꯒ ꯍꯦꯟꯅ ꯁꯨꯝ ꯊꯤꯖꯤꯜꯂꯛꯂꯦ ꯃꯦꯃꯤꯆꯥ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯣꯔꯦꯟ ꯏꯆꯥꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯅꯤ ꯏꯃꯥ ꯑꯩꯁꯦ ꯑꯁꯦꯡꯀꯤ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯆꯅꯨꯍꯦꯟꯕꯤꯁꯨ ꯆꯪꯂꯛꯏ ꯃꯦꯃꯤꯆꯥ ꯆꯅꯨꯍꯦꯟꯕꯤ ꯎꯕꯗ ꯀꯔꯤ ꯇꯧꯔꯦ ꯆꯅꯨꯍꯦꯟꯕꯤ ꯀꯤꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥꯇꯣꯟ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯆꯠꯄ ꯌꯥꯎꯒꯦ ꯃꯤꯅꯥꯏꯅꯨꯕꯤ ꯅꯪꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯌꯥꯔꯣꯏ ꯅꯪ ꯀꯣꯅꯨꯡꯗ ꯆꯠꯄ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯦ ꯁꯪꯂꯝꯃꯣ ꯆꯅꯨꯍꯦꯟꯕꯤ ꯆꯠꯅꯤꯡꯂꯕꯁꯨ ꯃꯃꯥꯇꯣꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯕꯅꯤꯅ ꯆꯠꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯇꯝꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯆꯅꯨꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯎꯁꯥꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯈꯪꯍꯧꯗꯅ ꯆꯅꯨꯍꯦꯟꯕꯤꯅ ꯄꯥꯏꯔꯤꯕ ꯎꯁꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯎꯁꯥ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕꯗꯒꯤ ꯆꯅꯨꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯃꯤ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤ ꯉꯛꯂꯝꯃꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯎꯁꯥ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯆꯅꯨꯍꯦꯟꯕꯤ ꯅꯪ ꯀꯔꯤꯒꯤ ꯉꯛꯂꯤꯕꯅꯣ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯆꯤꯜꯂꯨ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯆꯅꯨꯍꯦꯟꯕꯤ ꯎꯁꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯕꯗꯒꯤꯗꯤ ꯆꯅꯨꯍꯦꯟꯕꯤ ꯍꯥꯟꯅ ꯐꯖꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯎꯁꯥ ꯑꯗꯨꯅ ꯁꯒꯣꯜ ꯑꯉꯧꯕ ꯐꯖꯕ ꯑꯃ ꯊꯣꯛꯍꯜꯂꯛꯂꯝꯃꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯅꯨꯍꯦꯟꯕꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯞꯂꯤ ꯅꯤꯡꯊꯧꯒ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯅꯨꯍꯦꯟꯕꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯆꯅꯨꯍꯦꯟꯕꯤꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ ꯆꯅꯨꯍꯦꯟꯕꯤ ꯌꯥꯎꯕ ꯎꯗ꯭ꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯅꯁꯨ ꯈꯪꯂꯦ ꯃꯆꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯊꯧꯗꯨꯅ ꯆꯅꯨꯍꯦꯟꯕꯤ ꯆꯪꯂꯛꯏ ꯆꯅꯨꯍꯦꯟꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯛꯁꯜꯂꯨꯔꯕ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯅꯨꯍꯦꯟꯕꯤꯗ ꯌꯦꯡꯂꯛꯏ ꯃꯦꯃꯤꯆꯥ ꯃꯃꯥ ꯃꯆꯥ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯇꯧ ꯀꯔꯝꯅ ꯆꯅꯨꯍꯦꯟꯕꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯅꯣ ꯈꯟꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕ ꯆꯪꯁꯤꯜꯂꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯊꯥꯡꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯗ ꯆꯅꯨꯍꯦꯟꯕꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯈꯨꯗꯛꯇ ꯆꯅꯨꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯉꯥꯟꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯆꯅꯨꯍꯦꯟꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯈꯤꯕꯗ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯅꯨꯍꯦꯟꯕꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ